Loyalam E-PAO tabi bakutima po hidrong susmitana namitangi pao pizari ahan bida baru headline. Kukisingna Chatharakhiba ka Henba Thouwong Makha Tana Chatharaklabadi Yelhou Furup Punsin Kukisingi mathakta achouba irang ama thorakpa yai haina maivon fangmeina phongdorakli. Maitai ningol singna tangkulgi mabung mapa singda sajibugi khudol tamduna machin mapa oibagi achepa mari adu utkre. Manipuri irang asi BJP na thokanbo oina uba langani English ani kuntaruk matungda delimitation pangthongnaba center leader singda takseli haina sardana phongdorakli. Pause nona pijari. Kukisingna Chatharakhiba ka Henba Thouwong Makha Tana Chatharaklabadi Yelhou Furup Punsin Kukisingi mathakta achouba irang ama thorakpa yai haina maivon fawina phongdorakli. Kukisingna Chatharakhiba ka Henba Thouwong amadi aranba wafam kaya achumba saduna ngang shaklibasing asi athubada khongpham handoktuna leptrabadi Yelhou Furup mayamga Kukisingi marakta achouba irang ama thorakpa yai haina Loyalam United Committee Manipuri maikadagi section wa thamlakli. Hiramasigi matangda ngasi Imphal lamdulong da pangthokpa paugi mifam amada Loyalam United Committee Manipuri President Maivon Fawmaina ngarang khulai matik chana paiba kuki kangbu amana Kangpopi District ki Konsa Khul Village da yum shanaba lamtu shengdokpagi thabak chatharingeida laktuna tawriba thabak aduda athingba thambaga lonana village chief Amson Abon Mai Chahi Yankai Manga Amadi Village Chairman D Adam Chahi Nipumaribu Tamthina Furamadagi Rims Talayeng Duna Lairiba Thodogasi Kukisinggi ka Henba Thouwongni Mitop na mapugi lam mullaga leiba habasi achumanate aranba wafam kaya haizinduna Kukisingna Thengkhang kaya da Chatharakhiba ka Henba Thouwong asi Makha Tana asum Chatharakba tarabadi Yelhou Furup Punsin Kukisingi mathakta achouba irang ama thorakpa yai haiki. Mahana Makha Tana phongdokibada hiramasigi matangda Manipur lengaki mapu oina leiriba Manipur Governor Chief Secretary na khulai paiduna lakhiba Kukising adu kana kanano suda leiba Kader Singh oiragana makhoina tawriba Thouwong adu yade haiduna logi oiba thabak lokhatpiu maduna trabadi pamdaba thodok kaya hena thorakpa yai. Loyalam United Committee gi makedagidi Manipur da khundaminariba Yelhou Furup asi yamna nuksi janana laminaba ing tapa Manipur ama oina leiba pamjai. Masida mitop kharana Chatharakliba Thouwong asina asumak Chatharakpa tarabadi lengakna yengduna leirabadi yamna chawna thoganingdaba thodok thorakloi haninga leite haina phongdorakli. Maitai ningol singna tangkhulgi mabung mapa singda sajibugi khudol tamduna machin mapa oibagi achepa mari adu utkre. Chahi lisang sina Manipur Ethnic Socio-Cultural Organization AMESCO na pangthoktuna lakpa sajibu khudol tamba igi khungul libagi thoram Kangpopi District ki manung chana laiba Laikoiching da All Manipur Ethnic Socio-Cultural Organization amadi Laikoiching Village Authority na sinduna tangkhul Furup ki mabung mapa singda khudol tambagi thoram pangthokre. Thouramga mari lenana AMESCO gi President Ibombi Laitongbam na phongdokhibada lamdam asida leiriba Yelhou Furup bu mama amatagi machani ichil inauni khanduna machan mache oibasingna mabung mapa oibasingda sajibu khudol tamba igi khongul libagi thoram asi lisang sina pangthoktuna lakli handak chahi gi oina suk anirak shuba oina Laikoichingda leiriba tangkhulgi mabung mapa singi maphamda ngamjaba chahi ama horakpagi chahi ama loikhiba langdai asida AMESCO na sinduna khudol bagi thoram asi pangthokpani thoram asi maru oina pangtholiba asigi maramdi lamdam asida leiriba Yelhou Furup gi marakta mapal lamdagi changsilakpa mitop singna amadi India lengakna Yelhou Furup oiriba singda singchep thaduna Furup masel gi marakta nusina ba tokhai tahanduna lamdam asibu thugaina bahona asi Thingnaba AMESCO na honabani haiki Amaromda Laikoiching gi headman Daniel remind haikibada AMESCO gi thomi khara mafam asida laktuna sajibu khudol tambagi igi khongol liba thoram pangthonaba hairakpadagi ngasigi thoram asi Yelhou Furup gi oinadi tawdaba yadraba thoramni amani haina pangtokpani ngasigi thoram asida lamdam asida leminariba Furup gi marakta achetpa mari thamduna leminarabadi mitop singna kanglup masel gi marakta nungsina danaba honaraklabasu sungkai kahenba ngamloi haiki thoram aduda Laikoiching headman Daniel Remai AMESCO gi President Ibotombi Loitongbam AMESCO gi advisor Ivy Luwang Laikoiching gi ex headman AS Kafui Fukui pastor Phungreishang Kangshungna saryaki Loinana Maitai Ningol Singna Tangkhulgi mabung mapa singda ngamjaba potlam kara sajibugi khudol tamduna machin mapa oibagi achepa mari adu utki
Manipuri irang BJP na thokhanba oina uba langani ing lisingani kuntaruk matungda delimitation pangthonaba central leader singda takshili haina sardana phongdorakli. BJP Manipur Pradesh ki President A Sardana Haikre Manipur gi irang BJP na thokhanba oina ubat langani delimitation Manipur gi oina inglisingani kuntaruk ki matungda pangthokpinaba central leader singda takshili. BJP Thamaiban Mandal na sinduna Khuyathong Pukri achoba mapal multi-purpose hall pangthokiba thoram aduda BJP Manipur Pradesh ki ex-president Mainam Vorot, BJP Manipur Pradesh ki Senior Vice President Nongthombam Nimbus, BJP Manipur State ki ST Morcha President Langazai Kamai, Thangmaiban SG MLA Khumukcham Joy Kishan, BJP Thangmaiban Mandal ki President Mutum Rajendrana Thoram ki Athoiba Mithunglen oina Sarukyakiba Thoram aduda BJP Manipur Pradesh ki President A Sardana Makha taraduna hai Bharatiya Janata Sankhya haina leramba ing lising amaga chamapan Maudrada Bharat Janata Party Hainas Shaphonglakhiba Party asigi luchingba singna thamlakhiba liklamda ngasigi Kariya Tarka Singna socially, politically, culturally Kaitharamlaba India asibu amata oina India ohenaba honori state asigi isu singda party asira Manipur miyamgi interesta Englising ani tara tareta Manipurda BJP lengak lakpadagi thabak tawraga lakli Englising ani kulhumdoigi me ahumda Manipurda thoklakpa irang asibu BJP na thokhanba oina uhanaba honaba laibak thibani Manipur gi apunbagi saktamda kanana singnarakpage haibasi miyamna hena khanglibani Manipur BJP na laktringai kairaga leramlabani kanglon kaina changsilakpa khundarakpadagi lamdam asigi demographic imbalance oihalakpadagi thingnaba honarubagi ngasi miyamna awaba mayoknabani Englising ani tara tareta lakhiba lengak asina mamangda leiramkhiba lengak singna miyamgi chakthung phanghalambadagi lengak asi lakpadagi phanghankhibana chang heli Aikhoi awabadi thengnagani nushiraba ireicha sing asigi afaba tunglamchat ama piramnaba ahal oiraba aikhoina makhoi gi lam ingkhol thambiramba asi ithodangni haibasi aikhoi ningsingsi tungi yumbi oiriba ireicha sing achumba lambida Karamna pugani akhoi khantasi oiribe phibam asi icha singa phaminaraga wari libiyu khudaki oiba phirep kari logani kari thabak tawgani haiba phirep loba ngamhansi Manipur apunbagi saktamda singnarakpa sing BJP na mayong yagani miyamgi interest thabak tawgani BJP na delimitation Manipurda tawba matam chadri delimitation asi inglising ani kuntaruki matungda pangthonaba takshinba leiri delimitation da political gi khudong chaba launaba honaba tokpiyu haina phongdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Churchampur amasung Tengnokpalagi yungang kaya fagat pangamkhrei Ngarang numidang Chuchampur district ki manung chanba Rengkai Vaval Hills Joe Colony amadi Lighthouse Lane area singda police ki kanguna thi humagi thabak chathaba matamda Indian made foreign liquor amadi local wild liter changa gatara mari fagat pangamlei Fagalaba Indian made foreign liquor adudi rum liter nipan beer can chani gatara ni thoi amadi whiskey liter nifumapani hari Amaromda Imphal More lambi paringi Tengnopal police station ki manung channa Tengnopal Naka checkpost ta lambida lakpa gari sing check tawbagi thabak chathaba matamda Indian made foreign liquor box manga fagat pangamle hari Yungang sing adu purakliba gari driver adugi mamingna MD Zamir Khan chahi kontra humdoi kawi Tengnopal district ki More 1 number 4 dagini hari Tangdu Laitaba academic atmosphere ama thamnaba honagani haina Professor W Chan Babuna phangdorakli DM University ki Vice Chancellor Professor W Chan Babuna Haikre NEP 2020 ki chana kanglon sin mapung fana pangthoklaba amadi tungda tangdu laitaba academic atmosphere ama thamnaba honagani wafam asingasi DM University lingkhat khibagi taret suba mapok kumon thoranga mari lenena DM College of Commerce ki auditorium da pangthopa thoramda mahakna phongdokhibani thoram aduda Professor Chan Babuna hai Mahak University asigi Vice Chancellor oina haukibatang anida join tawbani University asida semgat sagat kadaba kaya leri adubu hena maru oiribadi academic atmosphere hena fagat handuna malem gi thakta yawa ngamnaba honabaduni NEP 2020 asi mapung fana chana handuna malem gi oiba mahai masingi lamda aikhoi gi mahairoi shingshu yawa ngamnaba honaba haibasi tangai fadaba ama oiragli masigi damak teaching learning gi kanglon
hengathanba amadi research amadi publication gi thabak-sing hengathanba mathau tai thaurang asigi damak teaching amadi non teaching staff sing puna amata oina thabak tawminaba changi nakal amaromda hairiba thabak sing asi mapung pana pangthoknaba honabada infrastructure fagharhanba amadi campaign security matik chahanba haibasisu aduki matik mathau tai ngasi pangthokliba foundation day asida piramliba feedback sing asidagi ekhoina university asi hena faganaba kari tawba mathau tabage haibadu yangshinbagi khudong chabasu amani haina Professor W. Chan Babuna Makha Tana Phongdokhi Thoram aduda malemgi oina saknairaba filmmaker Aribam Syam Sharma Hanagi University asigi VC Singh H. Dilip M. Haresh Krishna Professor N. Ras Mohan Amadi H. Gyan Prakasu Saruyakhi UPPK gi lanmi ama amadi KCP PWZ gi lanmi ani fare Ngarang Kakching District ki Hyanglam Police Station gi manung chanba Hyanglam Therapy Sag area amadi Hyanglam Maya Lekai da Security Force ke kangbuna search operation chathaba matamda Manipur gi lalhalup ama oiriba UPPK gi lanmi ama fare hari Farwa miyoy asigi maming Elangbam Rovichandra Singh chahi Alice Kabi chahi Nifawataru kawi hari Amaromda Bishnupur District ki Moirang Police Station ki manung chanba Moirang Okshongung Lekai Sorivon 4 area da Thihumagi thabak chathabada lalhalop KCP PWZ gi lanmi amasu fare hari Farwa miyoy asigi maming Taurem Ranjit Alice Pandamba chahi Nifumapan kawi Imphal East ki Luang Shumam Matai Awang Lekai degini Hojikna Moirang Okshongung Lekai da lebani Makha Tana Police ki kangbuna Bishnupur District ki Bishnupur Police Station Manung Channa Potsangbam Tawpokpi amadi Ningthaukhong area singda Thihumagi tabak chathabada KCP PWZ gi lanmi amasu fare hari Farba miyoy asigi maming Hamom Priyo Kumar Maitai Alice Irik Khomba chahi kuntrani thoi kawi Moirang Pansang Lekai degi hojikna Moirang College gate lebani hari miyoy asik Bishnupur amadi Nambol area da namduna sel thum khaibada chenabani haibna khangbangam lei mangondagi mobile handset ama phangbangam lei Manipur da tholiba irang asi luchingba khanba hitaba luchingba gi magun chendaba miyoshingna luchingba sabadagi ni haina phongdorakli Asengba luchingba amagi magun chenba afaba tungi mirol amasung lewak sengganaba pandamda thokchom birchandra amadi Unity Club na sinuna ngasi nongmagi oiba leadership training program ama pangthokrai Kongpal Kongkham Lekai da leiba trust asida pangthokhiba leadership training program asida trust asigi managing trustee Jotin Tokchom na phongdokhibada ngasi Manipur da tholiba irang asi luchingba khanba hitaba luchingba gi magun chendaba miyoina luchingba sabadagi ngasi Manipur gi phibam asida yorakpani haiki Pangtholiba training program asi lamdam asida leiriba naha oiriba singna matau karamna luchingba ama oina Mangjil Thana Miyambu Lamjingani habigi matangda Chinese model amada training program asi pangthokpani haiki Mahana Makha Tana hai Thokchom Birchandra Memorial Trust amadi Unity Club na sinuna pangthokliba training program asida nupi nupa participant chamaga tara romna saruk yari loinana trust asina mamangda su sports amasung health care na chingbada mateng pangduna lakli haina su phongdokhi WAF Amendment Bill lisingani kunmanga gi mayokta Maitei Pangal lising mari romna mass protest chatkre Parliament ke House animakta pass tawkhraba WAF Amendment Bill lisingani kunmanga gi mayokta India gi tongan mafam singda khongjang jangsilapagi manung channa Manipur da so Maitei Pangal sina mafam kaya da khongjang jangsin ba horagi ngasi Kakching District ki Sora da su Islamic Students Association IAS ASU amadi MPCM Soraga Kusamnaduna National Highway 102 da WAF Bill gi mayokta protest rally ama chakre rally adu da WAF Bill lisingani kunmanga adu handou owner of WAF is Alha custodian of WAF is Muslim community WAF administration bill handou haina iba play card sing paiki Maitei Pangal miyam gi march protest adu da nupi angang yaungna miyo lising mari henba saruk yakhi Operation da khulai kaya marum fagale Security kangbuna Manipur gi ching amasung tamgi mafam kaya da search operation chathaduna khulai kaya fagat paleptri ngarang su Imphal East District ki Andro Police Station gi manung chana laiba kaira wangkem village da search operation chathaba matamda khulai khara fagat pangam le hari Police ki paw asina hai fagalaba khulai sing adudi magazine ga loinana carbine stand gun ama magazine ga loinana 9mm pistol mari .22 rifle gi magazine ama 12 bore single barrel gun ahum detonator ga loinana
36 hand grenade ani 7.62 mm AK-47 live ammunition ahum 9 mm gi live ammunition manga .32 live ammunition ahum 12 bore Very live ammunition ama 5.56 mm insas magazine ani tube launching ama tear smoke cell soft nose SR ahum tear smoke cell soft nose SLR ani tear smoke cell ani stand cell ama tear smoke cell ama radio wire set ama fagat bangamle hari fagalaba khulai sing asi mari lenaba police station singda khusina khre hari amaromda Jiribam district ki Jiribam police station gi Kamaranga security force ke kangmuna source operation chathaba matamda khulai kharasu fagat bangamle hari police ki powersin hai fagalaba khulai sing adudi DBBL gun ahum countrymed SBBL gun ama 12 bore live round manga vest plate yaudaba camouflage bulletproof jacket amari antenna yaudaba wafeng handset ani antenna yaudaba TYT handset ama loinana TYT handset charger ani fagat pangamle hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arobada maroeba pau amuka hana pizari Kukisingna Chatharakhiba ka Henba Thouwong sing Makha Tana Chatharaklabadi Yelhou Furup sing Punsin duna Kukisingi mathakta achauba irang ama thorakpa yai haina maivon fangwaina phongdorakli Maitai ningo singna tangkhulgi mobong mapa singda sajibu gi khudol tamduna machin mopa oibagi achepa mari adu utkhrei Manipur gi irang BJP na thokanba oina uba langani ing lisingani kuntaruk matungda delimitation pangthonaba central leader singda taksili haina sardana phongdorakli Matang asida Loyalam E-PAO na namitangi pau pibil lezare tabiri ba khudimako amuka hana khurumjari